Malam ke tourism map ta Manipur si yauro kani hana thaja ba phone to la dona semester okram ibo bin CPS oina ngasi sangai festival sin kre State cabinet ayaba pik hiba anova state acts policy ki copy HIV AIDS ke maramda thabak tawbe NGO sing da sa fangal haidon taksili Amasung lising o sama Manipur tadet ki nabe kuntra da lamyan ba iraba ki lusing makada MDU da pham ki ba sing tam ki appointment with pham ngasi amuk nahunan sing kre Mayam Kurumzari, Adon Imbribs Impact News ni, I take a lamam Sam Kanan Housing, Pungzasi, Pavagi Marapau, Miam de Pizari. Malam tourism mapta normally Sweden, Manipur Yaurakani Haina Manipur State Minister Okram Ibobinangasi, Sangai Festival Lotion Bagito on the Fong Dokre. Salibat Hasaki Kunmat Hoidagi Hauna, Satarakiba, Manipugi Kwaidagi, Lemzaningai Oiraba Manipur Sangai Kumai, Nasi, Sing Lema Taurum, Amagalunena, Hafta Kangzi Manaki, Vegasindra Open Year Theatre Lotion Cray. Lotion Bagi Thorum State Minister na Manipura si Malam Gilai Lam Koi Mafam Singi Manungda Yahun si Hyderabadi Lam Damasida Santi Lehenduna Mapalevaki Lam Koi Basingi Pugning Sing Sin Mamatautai Manipuge Tongan Tongan Bamafam Yauna Kumay Asibu Aswengam Yaudana Mai Pang na Pang Topada Manipurgi Miamna Mateng Pangbi Hidamak Pangbi Bagi Damakta State Minister Tagan Pundoki Prithivi Ladiva Koi Jati Pudimuxi Koi Amatani Akoi human being, akoi sab managani haidna, akoi gi hospitality aduga akoi gi minusi aduna lakadoriba tourist nasi akoi attract tawgadori. Laiba tourism gi tourist ki Manipur laiba infrastructure nasi international standard da purakada basi thak yam nawali. Adu akoi Manipur sarkar gi araiba limited resource asina. Tamai patana tawdaba yadaba priority sector kharadadi koi war fitting the loin na koi packet changari no munataga nomadi tourism ni tourist ki map ta ai jawkadi haibasi gi asauba ai thajaba lejai Thoramadra Saru Yaki Manipur Deputy State Minister Gai Kangamna Sangai Kumay si Yamna Maru Oiba Wahantok Leba Kumay Amani Haiki Mahagna Makatana Haiki Bada Kumay Asina Lamdamasigi Singamadi Tam Anigi Ladiba Mui Sing Kaktanatana Maliamda Ladiba Ekoi Kudimak Nungsi Sanana Himinabagi Paujela Dupiri Kumay Asina Achoba platform Ama Oiduna Manipurda Tourism Gilam Development Taurakli Haiki Tourism Gilamda Development Taurakli Haiki Masiloshin Bagi Thoram Aduda Manipur Government Ki Minister Singh MLA Parliamentary Secretary Singamas Makok Thongba Officer Singh Susabiyaki This festival drew the state of Manipur nearer to the other parts of the country or of the globe and the world. Masina, Asoba platform Odina, Manipur Sikarino, Manipuri Sikarama Jatino, Amadi Manipuri, Zarava, Adugumba, culture, tradition, Sanaron, Sanapatapmi, Sikarino, Habisi, Sauna, Satak, Pasim, Sanamodin, tourism development se matang matang dae maramadana tourism department na sindi nambi dana sibu pangkok ko se ko kuno makedi achoba platform amani hana jonjo batai Manipur Sangai Festival singni taramanga ngasiloshin manumita so miyo leasing kayana ticket fangna dabadagi festival asibu yengba fangdana ningba kain hanakre ngasayo pung taramathurum taba duwaida festival asibu yengba lakpa miyamna city convention gi maning thangba saruta leidiba ticket counter da thomjinaki Loinana Yamlaba Miam Aduna, ticket Kaknana Bahiduna, Paring Sana Line Semdana, Nungsamar the Queen and Ainaki. Ticket counter the ticket Loikri Haina, Chong the Taduna Telabaso, Festival Asibu, Yengba Pangurabadi Haiduna, Miam ticket Amuk Hana Tarakadra Haiduna, Naidunaki. Nakalam of the Sangai Festival Pangtoki Bahapta Kangzibung Manungdadi, Nungtilipung Om Adwai Fabada, Mioi Toy the Sinkide. Adubo, City Convention Center Gimanin Tangbageta, Hangba ticket counter da, Masing Yamlaba Miamna, ticket Fangana Batomzin Padagi, Manipa Police ki Makok Tong officers in Yauna, Ngak Senduna, ticket Lahuna Bohonabada, Awabama, Lahuna Bohonabada Awabam Oiki. Festival Sigi Tang Kunmatoi, Kuntarema Sukumapangi, Yolhoda tickets in Oina Miamda, Panganki, Adubo, Mioi Kayadi, Black Market Ahen Mamalda, ticket Laiduna, Festival Sibu Yem was Sangnaki. Asuguma Manipuri Kwaidaki Sawa Tourism Festival Asida, Yema Pangandaba Asida, Mioi Kayana, Tamoi Sokna, Nungaita Bapong Naraki. Tani Erga, Tabiro, Taro, Ergana, Taro, Yabigi,
notice kumba ma thepiro mayam ji nong cha marakta adum lebaga lele masi fajada braina khalle ticket counter se ticket si loikhre akhai ai pam jab ticket si ayuk tagi na numita awdo masing ai tabita dum thaba dum adu mi si yeng ba da tok pa dum tok jara mai taw mayam si wan ro do ba hojik ti ticket queue si am sang lai re ba hojik se adu mi si awam oire asi government na simtang yeng jin bira ga diam ngani khanje aina haining se akhoi manipur na suguma festival town na sim laga sigi damak ticket prepare phana ngan hona to ho do si yamna nungai de akhoi ge manipur go na khwadi chaw bu kumai sangai festival aina pawri ne ba tawri da moina moi kari thabak leram ba ai thabak leram da ba adu akhoi maintenance taw ba ngamna ba hona ga daw ne moina adu akhoi da mai ngai haro thamme adu akhoi karam kan da horen kamai taw do na ba khoi Manipur Tourism Department asina sai khodangi oina calendar program oina pangtholiba sangai festival gi sahi asegi edition gi yamna pungning thawat pa yaba wafam am oina festival asigi manungda makong ani panba gari amasung makong mari panba gari mangbagi case amata laikhidaba sini thodok asimak police department amasung sillang liba singi maikaidagi lokatpa thaganingai oiba khongthangni mamang sai gi sangai festival edition manungda festival sathariba palace compound hata kangjibung gi akoibadagi makong ani panba gari amasung makong ani panba gari taradagi taramanga fawba mangkhibagi report Imphal East Police Station da laiki adubu sai asigi oina di station asida festival loshilapa fawbada gari mangbagi case amata laikhide Nakalamada Police Department ki maikaidagi Greater Imphal ki manungda noma kangdana gari mangbagi wathok amala kibagi tungda Imphal Police Station, City Police Station, Singamay Police Station amasung Lampel Police Station ki oiba anti-thief squad semduna gari mangba thigatnaba amasung senaba miyosing fanana akanba sakli tawrangsing lokot palaikrabani Sangai Festival Saru Yabal Leba Manma Maitai Delegate Singbu Opage Torama Mangasi Terra Kaitel Labor Pangtokre Terra Kaitel the Labor Ideal Club Sagaman Terra Kaitel Sinduna Pangtokiba Toram Aduda Manma Maitai Delegates Mapanda Lamdam Asigi Oiba Iongi Fiauna Polam Kaya Kudol Tamki Manma Maitai Delegates Sing Adu Manma Maitai Diasporagi Convener Kaksing Tabam Sundar Gopal Sarman Lusinki, Lunan Lamdamasigi Miamna, Manmada Ladiba, Mete Simbu, Okpibada, Sundar Gopal, Apin Wafam, Pongdolamki. Aitsa Biamasung Etska Sago Nana Hingliba, Singi Oina Yamna Punging Tawaningai Oiba Wafam Amana. State government Aitsa Ets Pu Tiangana Basem Kiba, Anova State Ets Policy Bu, Ayaba Pikre. Amaromda Aitsa Biamasung Etski Maramda Tabak Tauribi NGO Sing na Hairiba Anova Etski policy adu Makoide Supangan View Hairi. Hiramasigi Matang da Gita Yanglem Digi Akanabari Ponama. India Pumbagi Manungda Manipuna HIVS ki sandokpagi khwaidagi chang wangna leibagi mafam kanduna leiri. Malem Yoina HIVS Amadi S put Tingnaba Honaba getting to zero hyper pandamda, Taba Pakalakpa Asibu Yamna Hakchin and Laura Duna HIVS Nona Sandokpa, Siba Naba Amadi Hantana Miamna Uriba Sigi, Yanglaga State Cabinet and over S policy Asibu Ayaba Pikibani. Max ki project director PK Jahana State Government Ayaba Piraba State S policy na HIVS ki Laichat Asibu, Tingnaba Namating Oregani Hybagi Tazaba Fondoragli. The new state aids policy has already been approved by the State Cabinet and it has been notified in the Gazette. The new state aids policy talks about a variety of issues, convergence between various departments. So we are going to take help of the Nehru Yuva Kendra Sangathan and we are targeting about 20,000 youth in the state. By focusing on every district, we are going to train the master trainers from the districts themselves and we are going to launch this massive program by end of December. State government ga anoba khongthang asibu taramla onoduna MMP plus positive ki president LD Pakna government amadi mari leinaba authority na hairiba S policy adugi copy sing NGO sing da su fangan biu haina puning chingchalakli masi khudimakta widely available ohelinge aduga government na su masi flexibility thambiba time to time change toba yaragadi kana tabdu lokthoga kana ba injan bako smain toba khara pame aduga tawiragadi am fare Housing Maki oina the state government HIV amadi S kaloina na hingliba mioi singi damak ART loba lakpada thada lupa
चामगा यांखै अलावेंस ओइना पीरी अदुबु चिंगी लमदमदा लेरिबा सिंगना थेंगनरिबा खुदोंग चादबा सिंग असिगी येंगलगा हाइरेब अलावेंस असि हेंगत हनबगी तंगाई फदबा लेरी हाइबेगी वाफम फोक थमली अखोई भेली एरिया दा लेबा कांगबुगिदी चाम यांखैसिना अदुम कोनरेना लौजरे अदुगा हिल एरिया दगी चांदेल तमेंगलोंग सेनापति उखुल दगिसु अखोई जेनिम्स अमदि रिम्स दा लौबला एबा मखोई सिंगसिदादी चाम यांखैसि पारुरगदी मोइददी यांग कोनद्रे अदु मतेंग खतंग पीबीबने खलगदी अदुम नुंगाइजरेना आई हाइजनिंग मणिपुर एस कंट्रोल सोसाइटी ने सही असिगी मनुंग अवेयरनेस प्रोग्राम नि फुमंगा पांगथोखरे मैक्सना लौखलकपा यामना सिंथानिंगा ओबा खोंथांग अमगी मतुंग इन्ना स्टेट गवर्नमेंट ना खुसमना दोन इंग लिसिंग अनिगा तरा मरीदगी हौना HIV/AIDS अमदी एस का लोइना हिंगलिबा सिंगी ओइना डिस्ट्रिक्ट हॉस्पिटल खुदिमक अमदी जिनिम्स अमदी रिम्स की लैबोरेटरी टेस्ट खुदिमक फ्री दा फंगहल्ली सही असिदगी ड्रग ओवरडोस ओइरबा सिंगदा नैलेक्सोन इंजेक्शन रिम्स अमसुंग जिनिम्स लेमना पीरी अदुबु हिरम असदा थबक तौरिबा NGO सिंगनदी हाइरबा इंजेक्शन असिंग असि NGO सिंगदा लेमना फंगनबा पामली अतोप लमददी every drug users are given naloxone free of cost noina lambi cha matamda 1 or 2 piece adum pocket hapaga chaloi हौजिक मक बाइरे लोड मेसिन लसे रिम्स फंगलिबा असि मपुंग फाना कानबा फंगनबा ngamde haina HIV amde AIDS का सागोना दुना हिंगलिबा सिंगे मफम द फाउरी ड्रग रेजिस्टेंट टेस्ट मेसिन ना हौजिक फाउबा स्टेट असिदा फंगनबा ngamdri स्टेट असिदा फंगलिबा मेचिन सिंग असि कदाई फाउ असेंबा रिजल्ट पिबा ngamle हाइबसु चिंगनबा फाउरी रिपोर्ट सिंग मपानदा थादुना सेल थुंगी फिबमदा अचौवा प्रॉब्लम अमदी ओइरी drug resistance machine amabo leitabase masisu awaba mane ba khoida aduna drug resistance machine se thamlinge ba khoida aduna ayakna haijari be sing sai degi khoi zero infection adegi zero death adegi zero stigma discrimination yagiro haise khoina kuju khulai sing do phajana thama matungda अखोइना लान मा ngamge hai ta gadi lan dugi lan mi mayam ma leibi ta bani masi lan ne ba thengna doise HIV gi mai mayam duga अखोइ gi somji ka thengna doine मणिपुर दा HIV amadi AIDS na hakchel gi oiba lamda khwaidagi miyang changningai oirakli masibu thengnana ba hotna bada government NGO miyam amadi mari lena ba punamakna amato oina hotna innabagi tangai fadaba leiri camera person aibam nishi sharma ga loina na paudam jai ba ha gi tayang lem impact news Coalition Against Drugs and Alcohol Kadana amas Manipur Network for Positive People's MNP Plus anina kusan naduna sinduna Mezokula Labor Manipur Press Club ta hayeng December tang amada Wall X Day nimit ki tharom pangthokadori hadak saigi oina getting to zero haiba themda pangthoktuna HIV gi makhatana amata sandoktanaba AIDS na sibami amata lehendanaba HIV ka sagona duna hingliba singda makal amatagi hantana yengbiba lehendanaba panam thamle ing kumzali sing oma samapani futaret ki November ki kuntrada jananeta hijam erabot ki lusing makhada Manipur Dramatic Union MDU hold the phamkiba Manipur gi apunbak sing tamgi mifam ngasi amuk nahunana ningsing kre Irabot Celebration Committee Manipur Nestenduna MD hold the pangthokiba ningsing thoromaduda Manipur da laiba sing tamgi luf sing organization sing mute sing na saruk yakiba mifam aduna Manipur gi apunbak gi saktam kaidana thamna bo hotna bada thaudang yaminasi haiduna waripna kre ngasigi thoromadu lising ma samapni futaret United Front ki founder member Warangtim Iboholna Maira Sukatuna haudoki ngasigi thorom adugi nungi oiba warul thamladuna CPM Manipur State ki Secretary Dr. M Narasinghana lamdamasigi hauzik phiba masida sing tamgi apurma mifam ama yamna mathautari sahi cha kayadagi puna khunda miduna leminaraklaba fur khodimakna amuk nahunana honaduna lamdamasigi apurmagi saktam kaidanaba honasi loinana aswoiba Langak lon asibo hongdoknanaba honaba matam oiri haina Dr. Narana Fongdoki अनौब मणिपुर की पुन्ना अमसुंग नुंसी चानना हिंगमिनबगी चिंगतमगी प्रजागी मरकता हेनम अरी चेत नुंसिननगी वखलोन अमदा अनौब सासोनगी मरमदी सासोनगी असोइब पुनमक्सी पुथोक्तना नैनबग लोइनना मणिपुर से टेक्ता कायदना अमसुंग ngasiगी अनौब जुकी चावखतपगी
खोंजेन असिद याउननबगी वाखल अनोदो पीननबगी दमक तंगाई फदब मीटिंग अमने लौजे अइना थाजै मदुदी मणिपुर की प्रजाना चिलनाउ चिंग अमसुंग तमगी अमसुंग तोंगान तोंगान ब फुरुक किलो चिंग बसिंगना वाखल खंदविगनी मरमदे कोई तोखाई तानदना माना मान थोप तौनरगा चौखुट मणिपुर मा कैदोंगिदसु ओइरोय ngasi asi malem pumada philosophy de pangthonabog manipur da so numina si pangthokre numina si manipur university gi philosophy department senduna department asi da pangthoki ba thorom adu da manipur university gi vice chancellor professor amasung assistant professor sing research scholar sing amasung mairoi kayana sar yaki numit asi gi mari lenana nongthal gi session da department of philosophy guwahati university gi professor sivanath saramana ancient greek philosophy Classical Indian Philosophy Haiba Iramasida lecture Piki. Health Department ilisingani tarahum doi da pangthoke by ANM GNM gi written test house fauba haidokta ba ki mayukta wakani from satakre wakani from adu all Manipur ANM GNM written test face candidates association asindana Regional Institute of Medical Sciences Lamphel gi gate mayada satakibani Wakani from adu da English ni tarahum doi gi written test ha ki ba candidates singna saruyaki memorandum kamarum loina mari na bo thoiti loi pijagre adubu moina haidokani haina babeli oina haibira go hiji babu adum namjan dona lebi sahi ani ga tha ahum mari sujalagle government gi kari aromba agenda amal lairabagi haina hangbada haiman bathok lo haina khanjai mari leina ba authority na athuba matam da khoi gi written test ase haidok pirangna ba press ki mang da phongdok chari kaigum da athuba matam da haidok ta ta ga di akhoi makha ta ba khongjang sidagi na kan ba khongjang kamarum jangsin na bagi damak ta sem chaduna laijari machi da thorak ba aphabata daita puna mak sarkar na pugadabani Sada Hills ki ahan boy nga se modbungda public library mahangdokre modeling youth club na sendana pangthoki ba thoramadu da ADC Sada Hills ki chairman how kolal hangsing na sibgis presidency college ki principal Dr. Tingnai Sang Gangte na guest of honor amasung modbung SL Kaikho sai na president sa yaki modeling library asi modbung youth club ki education department na yengsinggadabani Library asi da hauze ki oina lirik listing ahumuk lairi library asi modbung gi sip ki masanupi gi mapuroiba Lieutenant Colonel Samir Kaul gi initiative makada linkat ki bani masi semgwa na bohonara pada government asi gi mating yaudana India gi atai mafam singdagi amadi mafam adugi miyam dagi pirak pa donation na sem ki bani tharomadu da sigbes oiki ba how kulal hangsing na fongdoropada library asin lamdam adongi Satra Naharul amasung praja kayada kan halagani haiki modern youth club ki president ASK Thanglen Maina Fongdorapada library asigi awarapa kaya amasun lairi masiba mapung fana bahona bada mai level authority amasung miyamna mateng pangbiu haiki modern youth club na silaga Naharon singi future gi namakta sigumba provision masi hangdok pasida akoi bo yam dagachari aduga library haibese prithvi se chawkrabina library se tangai phandrabane Naharon singi namakta student singi research scholar singi biblical studies mayam gi namakta amase am kanar kadoba library ama warakani librarian ama khakta leire infrastructure se yam wali ekoi library gi building letre dana karigumba ekoi authority singna mating pangbi ba yaradi se ekoi library hall se separate library hall se ma am darkar se leiterba angomsa wangkem ibo sauna iba nongka ba haina mingthon balarik amanga se kai sampata leiba Manipur State Archives ta haunobi matung ina fongdokre ngasi phonglak li balarik asi aiba asigi manga su balarik ni larik phom gi thoram asida Imphal East ki upadhyakshya Paunam Sundar Manipur State Archives ki deputy director Mohammed Abul Kalam amasung official kayana saruyaki Manipur da lairiba private bank sing na lairaba thabak phangjetraba mi kayada loan piduna kanaba piri adabu sendoi sauna lauduna lairaba singbo wahaliba asidi punamakna amuknang wakal khantamina sumgani haina Maoist Communist Party Manipur gi publicity and propaganda gi secretary Comrade Nonglen Maite na thadoropa serulama khangalakli lonena laliba December 12 nupi lal gi numit asidagi hauraga maram sadana lauriba processing fee asi makhada na lobiraganu haina su fongdorakli
बैंक की माइकैदगी यानिंगदबा लेरबसु फोंगना तातुतासिन तौननबा पाउसियदा फावबा फोंदोकपियु निमित खुदिंगी सेलुलगी सेंदोई असि चादा कया लोबना फागतगी हाइबा मणिपुर के तोंगान तोंगान बकैथेल सिंगदा पोफम फमलिबी इमा सिंग अमसुंग पोफम फमलिबा मयामना सयोल हमगी मनुंगदा लुब असिदा पाउताक पिबियु हाइना सेरुलसिना मखाताना फोंदोरकली Cervical Cancer Awareness Cum Free Detection Camp Mama Ngarang Wangjing Dalaiba Integrated Rural Development Service Organization IRDSO Wangjing da Pangthokre Esme Fertility and Healthcare Center Purana Rasbari Nongmaibungi Thawal Outreach Center na sponsor Tauraga Lions Family of Thawal Amasung Integrated Rural Development Service Organization Wangjing na Pun Sindana Pangthoki Nomagi Oiba Cervical Cancer Awareness Cum Free Detection Camp Aduda Acme Fertility and Healthcare Center ki Managing Director Dr. James Elangbamna Cervical Cancer ki matangda maramda nupi singda khanganki Dr. Kayanasu nupi singda Cervical Cancer Labra Haina Sanging Tauki Modbung amasung pukhawgi marata khultara mangarunggi kunja singna phaungnariba lambida laiba belly breeze ase lisingwa chamapan marfumapanda isingna sentha khraba matungda amuhana handak isingi sauna sentha khibadagi kunja singda khudong sadaba kaya ama mayoknare asida sundatana lisingwa chaba nifumari gi malemgi anisuba lanjawgi lanfam ama oiriba tangbung sing tamna mapalamgi lamkoiba singna lakpada aduki mati khudong sadaba mayoknare Hiramasikin matangda ay ko'y paumi bibobo amasung Saikom Rubendagi akan report naman. Modbungdagi pukhaw haina khangnariba lambi asigi marakta laiba belly breeze asi satliba sahi asigi August thadagi ising isaw na maram oiduna tekhibadagi husi phawba simjin bidana lairi thong asi simjin bidabana maram oiraga husi urok thong ama semdana khul 35 romna modbung yawnana ba khongna laknari hariba lambi asi Saikolna subdivision ama oikibadagi 1965 ta commission tawba hawki Thong asi 1978 ta saki adubo 1989 gi ising isauda amuk tekhi tekhaba matung 1991 da PWD na amuk saki adubo hantaki ising isauda amuk iraina thong asibo chentakibani thong asi yadabna maram oiraga haiba khulsing asigi khunjalising tratet mukromna awabagi saitheng asi adumuk mayokna duna leiri ana ayek musung athu akaida thong asina maram oiraga apanba amadi adum oiri sigi thong atat pasi thong to base kari haine wa base haiba ngamgido man maramde Sige se ako'y mayam se som turin mapanom hay tare som na kan gilu khun gising sin loina yam sam na hayre di angang sing school ka ba gising sing so yam ware aduga pot chei lukthok luksin to ba bayar chapa adu thabak sing si loina numit ama da to gido si numit ahum mari dum changi Nakalamuram da modbung lomdagi laklaga thong asi lanthoklaga Second World War da Japanese amasung British Army anigi mrakta thoknakiba Battle of Isaac hariba strategic battle amu oikiba Tangbung Hills tari hariba mafum asidagi Kangla Tongbi amasung National Highway asibu mita yengba phangli hariba battle asi 1994 da Japanese Army na hana khudum chanduna leirambadagi British Army na khudum chanana ba honakibada thengnakiba lanpham amani lanpham adu da Japanese Army maudra taruk amasung British Army 33 rom sikhi Hariba lanpham asta thawai kat khraba singbu ikai khumdaba utpa oina ngasi phawa foreign tourist kya leptana laknari thong tek pasina tourism site te yengaga yamna kaino very setback ama oiri karigino harega khoi gi sigi si thong si lalaga si chingdon si Battle of Isaac June 1944 da British ka Japanese soldiers yam kanna lansok narami aduna 2014 August da April da koi England degi duka Japan degi tourist mayam laaga si moi sida tribute to bala ami amabu oire tourist singi natrasu khunja singi yenglaga thong asibu matik sana saba matamdi helabani Impact News ki damak camera person P Bobo galunena Saikom Ruben Modbung Imphal East District Police Station gi manung san laiba lamlai police station gi makhada laiba itham warang purel gi lambi gi nakanda phone number ID bomama nifumapan suba BSF ki kangbu amani thengnara kare ngase upung tarem khairum taba matamda BSF ki personal singaduna routine oina patrolling satpa matamda KG mangarum lumba timer yawba ID adu thengnara kibani manang nakpa mafam amada aswangam yawdana ID du pukhain kre hairi Nakalamurom na ngasi angan ayupung ahum taramday adwaida hangang police station ng manusa na layba koirengay da layba Maria Montessori School manakta layba contractor wayba ahong sing naisu kaw bamiyoy amagiyum da hand grenade bomba malang silamle
ꯑꯗꯨꯕꯨ ꯕꯣꯝ ꯑꯗꯨ ꯗꯦꯇꯣꯅꯦꯇꯔꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯀꯨꯟꯇꯔꯦꯠ ꯁꯨꯕ ꯖꯨꯅꯤꯌꯔ ꯕꯣꯏꯁ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯇ DFA ꯊꯧꯕꯥꯜ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ 9 ꯁꯨꯕ ꯂꯤꯛꯇ DFA ꯊꯧꯕꯥꯜꯒꯤ ꯁꯥꯟꯅꯔꯣꯏ ꯌꯨꯍꯦꯟꯕꯅ ꯃꯦꯠꯁꯀꯤ 13 ꯑꯃꯁꯨꯡ 13 ꯁꯨꯕ ꯃꯤꯅꯤꯠꯇ ꯁꯟꯈꯤꯕ ꯄꯥꯟꯖꯜ ꯑꯅꯤ ꯑꯗꯨꯅ DSA ꯕꯤꯁꯅꯨꯄꯨꯔꯕꯨ ꯄꯥꯟꯖꯜ ꯑꯅꯤ ꯑꯃꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕꯅꯤ ꯃꯦꯠꯁ ꯑꯁꯤꯗ ꯃꯥꯏꯊꯤꯍꯧꯔꯕ DSA ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯖꯜ ꯑꯗꯨꯅ ꯃꯍꯦꯁ ꯀꯨꯃꯥꯔꯅ ꯁꯟꯈꯤꯕꯅꯤ All Manipur Football Association na miyang makhada artificial turf ground Khuman Lampak satharakliba football tournament asida team manager team mangana saru yari December ke tang ahumda sanagadaba match amada DFA Thawal amasung DSA Sada Hills anina lamba taunaragani Yakai Mapan Subasar Sursan Singh KCSICVA Memorial Football Tournament December ke tang anida ki hauragani hairi Knockout basis ta sanagadaba tournament asigi ahanba match ta City Football Club Sandel amasung Kaksing Popular Sporting Club Kaksing anila lamba taunaragani tournament asida Manipur gi mapalam ki lakpa football team ahumga loina football team kunma thoina athoyen tanagadori Imphal gi mapal kangzibung da pangthokodriba match singi oina VIP gallery ki ticket mamal lupa chamaga aduga often gallery ki ticket mamal lupa kunthra oiragani haina All Manipur Football Association ki general secretary ki Sirulama form dorkli Angtha FC na nahakpum apabi Memorial Junior Football Tournament ki winner oikre saliba sayi asige September 30 ta ki haukiba tournament asida team kuna saru yaduna Social Workers Congress khomanda satarakiba tournament asigi ngasi sanakiba final match aduda Angtha FC na YBC langdum panjil amasino da maidiba piramlaga tournament asigi winner oikibani Imphal East District Football Association asindana pangtoliba football tournament asigi ngasi loisinba ki thoram aduda association asigi president Case Mohori amasung Imphal East ki adaksa PB Molaga loinana lamdam adugi mas naraba miyoi kana sak yaki Taraham Nishuba Manipur Veteran Cricket Tournament Saliba Sayi Sigi December Tarukhtagi Pangthokpa Hauragani Hari Lang Thawal Public Ground Satagadaba Tournament Sigi Group A da Nafsa DSU Crow amasung Club B amadi Model Club B amasung IWVCC hariba team manga asigalunana Group B dana Model Club A Champ Cyclone Blue Hawk amasung KSC hariba team manga asina League Round lamba taunaragani haina Manipur Veteran Cricket Association gina tournament convener na thadro pasila mana phone dorakli hauzi arobada maruba pa amana pizari Malem ke tourism map ta Manipur se yaurakani haina thajaba phone doladana Chief Minister Okram Ibabina CBS oitana ngasi sangai festival State Cabinet ayaba piki ba anova state X policy ki copy HIVS ka sagonadana laiba sing NGO sing sa pangan bil haina taksa amasung Lising was sama ni futa ki nabe makuntra da lamyan bi irawa ki lusing makada MDU da phamgi basing tamni apun man pham ngasi ab nahuna ning sing